ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯉꯁꯤꯃꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯩ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯈꯥꯗꯒꯤꯁꯨ ꯑꯋꯥꯡꯗꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯔꯛ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠ ꯈꯔ ꯍꯧꯈꯤꯕ ꯇꯥꯡ 6-8 ꯅꯣꯡꯌꯥꯏꯗ ꯊꯣꯛꯈꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯃ ꯑꯣꯏꯅ ꯊꯧ ꯄꯨꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯄꯤꯕ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯈꯛ ꯊꯦꯡꯅꯗꯨꯅ ꯉꯁꯤꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯤꯡ ꯂꯩꯐꯝꯁꯤ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯃꯥꯏꯊꯦꯝ ꯕꯤꯖꯣꯏ ꯀꯨꯃꯥꯔ ꯃꯩꯇꯩ, ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯆꯤꯡꯗꯝꯕ ꯂꯩꯔꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯩ꯫ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯇꯥꯡ 6-8 ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯌꯥꯝ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦ ꯏꯟꯁꯤꯗꯦꯟ ꯊꯧꯗꯣꯛ ꯑꯃ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯪꯅꯔꯦ꯫ ꯁꯣꯝꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯍꯥꯏꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯈꯨꯡꯒꯪꯁꯤꯗꯃꯛꯇ ꯂꯩꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯃꯛꯇ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯉꯥꯜꯂ ꯇꯥꯕ꯭ꯔꯥ, ꯑꯗꯨꯒ ꯏꯁꯦ ꯃꯤꯌꯥꯝꯒꯤ ꯊꯧꯄꯨꯕ ꯑꯃ ꯑꯣꯏꯅ ꯈꯨꯗꯛꯇ ꯂꯧꯈꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯁꯤ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯇꯥꯡ 6 ꯑꯃꯁꯨꯡ 8ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄꯩꯁꯤꯗ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯍꯣꯏ ꯇꯨꯝꯕꯨꯗꯤ ꯇꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯍꯧꯕ ꯃꯈꯣꯟ ꯑꯃ ꯇꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯐꯣꯟ ꯃꯊꯪ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣই ꯈꯪꯉꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯇꯥꯗ ꯕꯥꯎꯇꯣꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯕꯣꯝ ꯀꯩꯅꯣ ꯇꯧꯕ ꯄꯣꯛꯈꯥꯏ ꯍꯥꯏꯕꯁꯤꯃ ꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗꯕꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ, ꯑꯗꯨꯒ ꯈꯔ ꯄꯨꯡ 2-3 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯏ, ꯑꯁꯤ ꯑꯅꯥ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯄꯨ ꯐꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯧꯒꯠꯄ ꯌꯥꯕ ꯍꯧꯒꯠꯂꯀꯥꯟꯗ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯩꯀꯥꯏꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯅꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯕꯨ ꯗꯥꯏꯔꯦꯛ ꯍꯛꯊꯦꯡꯅꯅ ꯃꯇꯝꯗꯨꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯡ 3-4 ꯑꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯍꯧ ꯑꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯍꯥꯟꯕ ꯀꯩꯅꯣꯁꯤꯗ ꯁꯤꯐꯥꯏ ꯍꯥꯏꯗꯤ ꯁꯤꯈ ꯔꯦꯖꯤꯃꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣই ꯑꯀꯟꯕ ꯏꯍꯧ ꯑꯃ ꯆꯪꯁꯤꯟꯅꯕ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯦꯖꯤꯇꯦꯁꯟ ꯇꯧꯋꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯃꯁꯥꯃꯛꯁꯨ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯉꯤ꯫ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ, ꯍꯣꯏ ꯊꯧꯗꯣꯛꯀꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯗꯤ ꯇꯥꯍꯧꯕ꯭ꯔꯥꯕ ꯄꯣꯛꯈꯥꯏꯕꯁꯦ? ꯃꯈꯣꯟꯗꯤ ꯇꯥꯍꯧꯋꯤ꯫ ꯆꯥꯎꯔꯥꯛꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1-2 ꯑꯗꯨꯋꯥꯏꯗꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯅꯠꯇꯦ, ꯃꯁꯤ ꯄꯨꯡ ꯑꯃꯒ ꯈꯤꯇꯪ ꯍꯦꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗ ꯃꯌꯥꯝꯅꯁꯨ ꯁ꯭ꯋꯥꯏꯗ ꯍꯥꯏꯕꯤꯀꯣ꯫ ꯑꯗꯨꯗ ꯃꯌꯥꯝꯁꯤ ꯂꯥꯡꯅꯔꯦ, ꯗꯦꯟ ꯂꯥꯡꯅꯔ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯁꯤꯒꯤ ꯏꯃꯨꯡꯗ ꯌꯧꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯣꯏ ꯏꯃꯨꯡꯗ ꯌꯧꯕꯗꯤ ꯍꯣꯏ ꯈꯔ ꯍꯦꯟꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗꯐꯥꯎ ꯌꯧꯕꯗꯤ ꯌꯥꯎꯔꯦ, ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛꯄꯨꯗꯤ ꯄꯨꯡ 3-4 ꯁ꯭ꯋꯥꯏꯁꯤꯗ ꯌꯧꯋꯦ꯫ ꯑꯗꯣ ꯏꯃꯨꯡꯁꯤꯗ ꯂꯩꯔꯝꯃꯤꯕ ꯀꯟꯗꯤꯁꯟꯗꯨ ꯁꯣꯝꯅ ꯌꯧꯕꯤꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯏꯃꯨꯡꯁꯤꯗ ꯑꯁꯣꯛꯄ ꯑꯃꯗꯤ ꯑꯁꯤꯕꯁꯦ ꯊꯦꯡꯅꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯤꯔꯝꯕꯒꯦ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯊꯣꯛꯄꯗꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗꯗꯤ ꯑꯁꯣꯛ ꯑꯄꯟꯁꯤꯗꯤ ꯊꯦꯡꯅꯗ꯭ꯔꯦ, ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯕꯨꯗꯤ ꯑꯩꯈꯣই ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯤ ꯑꯁꯣꯛ ꯑꯄꯟꯁꯤꯗꯤ ꯄꯨꯈꯠꯈꯤꯕꯅ ꯈꯤꯇꯪ ꯍꯥꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯤꯅꯀꯣ, ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯊꯦꯡꯕꯗꯒꯤ꯫ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗꯤ ꯉꯁꯥꯏ ꯀꯥꯡꯈꯟ ꯍꯣꯕ, ꯃꯗꯩꯗꯤ ꯊꯣꯛꯂꯛꯏꯕ ꯃꯣꯏꯅ ꯄꯣꯛꯈꯥꯏꯕꯒꯤ ꯑꯗꯨ ꯐꯤꯕꯝꯗꯨꯗꯤ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯥꯛ ꯁꯦꯜꯂꯤꯁꯦ, ꯍꯣꯏ ꯏꯁꯇꯦꯠ ꯐꯣꯔꯁꯄꯨ ꯑꯣꯏꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯄꯨ ꯑꯣꯏꯔꯦ, ꯄꯣꯁ ꯀꯌꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯔꯥꯛꯄ ꯃꯤ ꯃꯁꯤꯡꯅꯆꯤꯡꯕ ꯍꯥꯏꯕꯤꯕ ꯉꯝꯕ꯭ꯔꯥ? ꯃꯁꯤ ꯃꯤ ꯃꯁꯤꯡꯃꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯄꯣꯁꯀꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯁꯤꯗꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯤ ꯑꯆꯧꯕꯁꯤꯗ CRPꯒꯤ ꯑꯃ ꯂꯩꯔꯦ, IRBꯒꯤ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯈ ꯔꯦꯖꯤꯃꯦꯟ 3 ꯑꯃ ꯈꯝꯂꯥꯡꯅꯅ ꯑꯗꯨꯝ ꯇ꯭ꯔꯥꯏꯡꯒꯜ ꯁꯦꯞꯇ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯀꯦ ꯈꯤꯇꯪ ꯍꯥꯏꯗꯣꯛꯑꯒ ꯒꯦꯜꯃꯣꯜ ꯍꯥꯏꯔꯤꯕ ꯍꯥꯟꯅ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯂꯩꯔꯝꯕꯁꯤꯗꯁꯨ CRPꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯌꯨꯡ ꯃꯈꯣꯡ ꯂꯩꯔꯤꯕꯅꯤ, ꯌꯥꯝ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ
ꯁꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯂꯣꯝꯗꯒꯤ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯔꯣꯗꯀ ꯌꯥꯝ ꯅꯛꯅꯕꯅꯤꯅ ꯃꯗꯨ ꯁꯁꯄꯦꯛꯄꯨꯗꯤ ꯌꯥꯝꯅ ꯂꯩꯔꯦ ꯃꯗꯨ ꯕꯣꯔꯗꯤꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯃꯨꯡꯁꯤꯒꯤ ꯀꯔꯝ ꯁꯥꯏꯠꯇꯅꯣ ꯂꯩꯕꯤꯔꯤꯁꯦ? ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯁꯦ ꯏꯃꯨꯡ ꯊꯣꯛꯏꯕꯁꯤꯗꯒꯤꯗꯤ ꯃꯁꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯍꯥꯏꯇꯥꯔꯦꯅꯦ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯈꯤꯇꯪ ꯅꯣꯡꯆꯨꯞꯅꯗꯤ ꯍꯦꯜꯂꯦ ꯑꯗꯨ ꯑꯋꯥꯡ ꯈꯤꯇꯪꯕꯨꯗꯤ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤ ꯀꯔꯤ ꯐꯣꯔꯁ ꯑꯣꯏꯕꯤꯔꯝꯃꯤ? ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐꯅꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯁꯦ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐ ꯑꯗꯨ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯄꯨꯡ 3-4ꯒꯤꯗꯨꯗ ꯃꯌꯥꯝꯁꯤ ꯌꯧꯁꯜꯂꯦ ꯑꯁꯣꯛ ꯑꯅꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯏ ꯄꯨꯕꯤꯔꯝꯃꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯦꯁ ꯑꯦ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯃ ꯑꯣꯏꯅ ꯒꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯅꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯆꯪꯁꯤꯟꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯤ ꯄꯥꯟꯗꯝꯗꯨ ꯀꯔꯤ ꯇꯧꯔꯒꯗꯤ ꯄꯦꯟꯒꯗꯒꯦ ꯄꯥꯕ꯭ꯂꯤꯛ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ? ꯃꯁꯤ ꯀꯩꯅꯣꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯕꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯤꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯖꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯒꯕꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯂꯩꯊꯣꯛꯄ ꯌꯥꯅꯅꯕꯒꯤ ꯅꯨꯃꯤꯠꯇꯨꯗ ꯇꯦꯛꯁ ꯔꯦꯁꯤꯌꯥ ꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯁꯠ ꯂꯥꯎꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯝꯕꯗꯨꯈꯛ ꯅꯠꯇꯅ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤ ꯍꯣꯏ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯉꯔꯥꯡ ꯅꯍꯥꯟꯂ ꯃꯍꯥꯛꯀꯤ ꯏꯁꯇꯦꯠꯃꯦꯟ ꯑꯃꯗꯁꯨ ꯍꯥꯏꯈꯤꯕꯗ ꯂꯩ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨꯅ ꯎꯠꯀꯗꯧꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯤ 5ꯅꯤ ꯁꯨꯔꯐꯥꯎꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ GSC ꯑꯃꯁꯨ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ GSCꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯈꯛꯇꯒꯤ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯀꯗꯥꯏꯐꯥꯎꯗ ꯀꯣꯚꯔꯦꯖ ꯇꯧꯕꯒꯤ ꯃꯁꯤ GSC ꯁꯦꯝꯃꯤꯁꯤ? ꯂꯩꯀꯥꯏ ꯈꯛꯇꯪꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯍꯣꯏ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠꯄꯨꯗꯤ ꯑꯉꯥꯡꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇꯗꯤ ꯁꯦꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯍꯧꯕꯕꯨꯗꯤ ꯃꯁꯤ ꯁꯤꯈꯤꯕ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯤꯡꯗ ꯁꯦꯝꯃꯀꯥꯟꯗ ꯃꯁꯤ ꯈꯣꯡꯖꯪꯗꯤ ꯑꯄꯨꯟꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯇꯦꯔꯣꯔꯤꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯒꯃꯦꯟꯅꯁꯨ ꯆꯞ ꯆꯥꯅ ꯁꯤꯅꯤ ꯍꯥꯏꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯃꯤꯑꯣꯏ 3ꯗꯤ ꯐꯥꯔꯦ ꯍꯥꯏꯕ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯁꯤꯗ ꯌꯥꯎꯔꯤ ꯃꯤ 3ꯈꯛ ꯐꯥꯔꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ 3 ꯐꯥꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯇꯣꯞꯄ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯊꯤꯖꯤꯜꯂꯤꯕꯅꯤꯅ ꯃꯁꯤꯒꯤ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯁꯤꯗ ꯑꯗꯒꯤ JSC ꯈꯛꯇꯅ ꯗꯥꯏꯇ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯊꯝꯅꯤꯡꯕꯒꯤ ꯋꯥꯐꯝ ꯂꯩꯕꯤꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ? ꯃꯁꯤꯗꯤ ꯃꯈꯣꯏꯅ ꯅꯍꯥꯟ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯐꯥꯏ ꯍꯥꯏꯔꯤꯕ 3ꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯄ ꯌꯥꯅꯅꯕꯒꯤ ꯍꯥꯏꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥꯅ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯗꯨꯒ ꯃꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯩꯅꯔꯝꯗꯧ ꯃꯥꯟꯗꯦ ꯃꯈꯣꯏ ꯀꯥꯅꯤ ꯄꯨꯔꯒ ꯀꯥꯅꯤ ꯐꯥꯕꯅꯤꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯁꯤꯗꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯏꯍꯧꯁꯦ ꯈꯤꯇꯪ ꯅꯦꯝꯊꯅꯕ ꯍꯥꯏꯅ ꯒꯕꯔꯃꯦꯟꯅ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯁꯣꯜꯕ ꯇꯧꯅꯕꯒꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ JSCꯒꯤ ꯃꯥꯏꯀꯩ ꯑꯃꯁꯨꯡ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯁꯤꯗꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤꯡꯗ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯗ ꯃꯤ 3 ꯐꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯂꯣꯏꯅꯅ JSC ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯗ ꯑꯔꯣꯏꯕꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯍꯥꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯌꯥꯝꯂꯕ ꯉꯁꯥꯏꯒꯤ ꯆꯤꯔꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯋꯥꯍꯪ ꯑꯃꯇꯪꯒ ꯑꯃꯨꯛ ꯍꯪꯖꯒꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯂꯥꯞꯁ ꯑꯣꯏꯕꯅ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤ ꯁꯣꯝꯒꯤ ꯃꯣꯠ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ? ꯍꯣꯏ ꯃꯁꯤ ꯑꯃꯔꯣꯝꯗꯗꯤ ꯂꯥꯞꯁꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯈꯤꯇꯪ ꯊꯧꯁꯥꯗꯕ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯇꯥꯏ꯫ ꯂꯥꯞꯁ ꯍꯥꯏꯁꯦ ꯃꯈꯣꯏꯅ ꯁꯦꯟꯅꯕꯤꯔꯗꯤ ꯅꯠꯇ꯭ꯔꯒꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨ ꯂꯩꯔꯒꯗꯤ ꯀꯩꯁꯨ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯇꯧꯔꯒꯗꯤ ꯃꯁꯤ ꯂꯥꯞꯁ ꯑꯣꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯣꯀꯦ
ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅꯆꯤꯡꯕ ꯃꯈꯥ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒꯤꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯃꯥꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯅ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤꯅꯆꯤꯡꯕ ꯇꯧꯕꯤꯌꯨꯀ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯗ ꯇꯥꯟꯈꯤꯕ ꯗꯥꯕꯤ ꯀꯌꯥ ꯑꯃ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤꯒꯗꯤ ꯇꯧꯍꯟꯅꯤꯡꯕꯒꯤ ꯃꯣꯠ ꯁꯣꯝꯗ ꯂꯩꯕꯤꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯡꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯆꯤꯡꯅꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯊꯤꯖꯤꯜꯂꯦꯅ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯀꯦꯁ ꯔꯤꯐꯔ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯦꯟ ꯑꯥꯏ ꯑꯦꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯒ ꯂꯥꯛꯏ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯀꯦꯁ ꯀꯌꯥꯗꯁꯨ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯑꯗꯨꯝ ꯁꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯃꯗꯨꯒꯤ ꯖꯁꯇꯤꯁ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯄꯦꯟꯊꯣꯛꯄꯗꯨꯃꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯃꯁꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯁꯦꯡꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤꯗ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯊꯦꯡꯛ ꯌꯨ